Mama Mapa Animak Leitrabi, kidney Namma fail Oirabi Nupimacha CM na JNIMS ta Ngasidagi Layengba haukray. Chief Minister N. Biden gi pauktang makada, ngasi JNIMS ki Director Professor Dr. L. Deven na lusingduna, Chief Minister ga pokmina ba manaw nupa, N. Rajendro Elias Boy yaw na JNIMS ki medical team mamana, Nupimacha sige mayumda sa tuna lawkhalura ba matung, JNIMS Hospital da purakray, Nupimacha si haujik JNIMS Hospital gi, Female Surgery Ward ki ani suba floor da laiba Urology Department da thamduna ana Layengba gi thabak sa thaba haukray. Pau CSC ka JNIMS ki Director Professor Dr. L. Deven gawari sanaba matamda phongdorokibade. Chief Minister N. Biden gi pauktak matungin na Nupimacha si athuba matamda layeng na vagidamakta Nupimacha si ngasi masagi mayumdagi lawkhatlubane. Haujik function tawduna laiba kidney asisu nung laibagi awaba mayok na re. Nupimacha si da CMHT card ki khudong saba phanganduna masina ana Layengga mari lainana phanganba khudong saba singi manungchan na ana Layengba gi thabak sathagane loinana CM na Nupimacha sigi damak ana Layenggi pangba yaba mateng pangane ahanbada kidney da lariba nung lokthokpagi thabak satharaga makata na Layengba gi thabak mapung phana sathagani haike. Director na hai CM Biden na sumna kana laijadraba sotharaba imungi miyoi sing ana Layengba gi thabak matam sana paikatpa loinana CMHT card ki khudong chaba piduna miyoi kaya ana Layenggi khudong chaba phanganba se thagatningai ni haiba wafam su phongdokhe. Ningsingba yabade lu kokpada len mama mapa laikhidabadagi mabungna aphang suraga mahi tamhalaki Nupimacha kidney ama fail oibadagi thawai gi damak lanthengnari haiba paw ama aikhoigi pawmi Gyananda Nauremna akhanana iba paw ama mamang tha me kunthra da huyen lan paw sena phongjakhraba tungda social media da viral oirakpadagi ngarang Manipur lenga ki Chief Minister Nongthongbam Biden gi pauktak matungin na CM gi manaw nupa Nongthongbam Rajendro Elias Boy tharaktuna naduna lariba Nupimacha du gi phibam amade imung manunggi miyoi singa unaduna watana khravane. Nongthongbam Rajendro Elias Boy ga loinana Nupimacha du ge mabung oinam dina Elias irabot ki imung asina thengnariba awabagi pawase Chief Minister masagi nakong yaubadage mahakpu imung asigi mathau taba mateng singa du pangna batharakpane maram asina angang asigi mathau taba treatment sing haunaba JNIMS ki Director ga pau phauna re haina phongdokhe. Imung asigi yumgi phibam sadriba sisu angang asigi operation hek loibaga nauna sanaba kaksing ge DC amade local MLA ga pau phauna re asumna paliba lainga kasina awana taraba singi pau ama hek tabaga changsinduna mateng pangba sina matam amada awana ama leirambada mateng pangbinaba leitabagi awaba leiramba du kokhanba ngamle haike. Amaromda JNIMS ki Director Professor L. Deven na yethangba kidney nama yadaduna leiriba chahi 8 lom tangai ribe hianglam hiran maidagi Nupimacha du mahaki oiriba phibam adu kupna khana nainaraba tungda ngasi June 3 da JNIMS ki ambulance ama thaduna mayumdagi lakhatuna hospital da thamlaga makha taba layeng sathabaga loinana athuba matamda mathau taba operation na chingba sing athuba da pangthongna bohonaraga ni haina su ngarang phongdokhibane. Ningsingba yabade Kaksing District ke manung chanba hianglam hiran maidagi mama mapa nauna kaina khrabak oinam dina Elias irabot chahi kun marina mahaki chahi nauribe chahi 9 khaktangai ribe asibu Universal Academy lamjauda class 1 khaktang tamlibe masal nupe yethangba kidney layeng nabagi senpham leitaduna awaba polum puduna lakhibane. Oinam dina Elias irabot ki apokpo oinam amujaw amasung oinam ongbe inaw tombige macha mangagi manungda mahakna halne Makhada machal mari laibagi manungda machal nupi ani amadi mayum pankhrei apokpa mujaw JCB thoduna amadi apokpi mama ibetombi na matam ge thavak ingkhang suduna ngachak lalonduna hingnanabagi senthok lambi oiduna lakhiba imung amane sanathoina taibangda khongdaraktuna taibangi mirol ningthina khangdringai gi matamda mahaki apokpa mapa kumja 2014 ge November thada gari accident amada taibang pan thadokuna chatkhrei Mapa laikhidrabasu apokpi mamana makhoibu yokpi thakpiduna lakhe mamana imung pu baduda mateng oinana bahaiduna mahaksu matam-matamgi aphang bathabak suba check suba yautuna lakhe sanathoina chahi 8 khare helakpada makhoigi apokpi mamasu amuk yamna kanna naraktuna layeng lubada aruba laina cancer oiramkhe mamagi anaba duda pharabadi haiduna apokpa mapana thambiramba senpham amade makhoina lariba inkholaduge saru khara yonthokuna amade Kainoi laikai dagi sel phawba puduna wan a hona zarabasu laibak thivadi fanakan hona dunasu apokpi mama inaw tombe kumja 2020 gi September kunma thoida taibang pan thadokuna sakhibane loinana mabung asina makhoigi mayum asi punana bagidamakta aphang bathavak suba made sek suba yauduna yamna wana imung asi puduna lakhibani haire
Sanjay Nisadagi Lapthongnaba Center da thamkhibane phuraga hatu uhaiduna thamkhiba natte mase Nambol Police Station gi manungchana leiba Ulausanura Bazar manakta leiba Revive Drug De-Addiction Rehabilitation Center da thamba Drug sizinaba miyoy ama center adugi miyoysingna phubagi thogdokta laikhidre haire Thogdok asigi matangda police dagi phangba pawgi matungina laikhidraba miyoy adugi maming Lukram Sanjay Elias Ningthau sahi kuntraga nithoi apokpa Lukram Ragumani kauwe Nambol Poising awang laikai dagi ni haire Pawasina makha taraduna laikhidraba Lukram Sanjoy Numit kharani gi mamang dagi Ulausanura Bazar manakta leiba Revive Drug De-Addiction kam Rehabilitation Center da thamlaki bane adubu mahag ngarang numidang pung mapan lom tarakpa duwaida masangamdre haiduna center adugi miyoysingna Nambol da leiba Sayon Hospital da pukhalaki bani haire adum oinamak doctor singna Sanjoy sina pukhalakle haina phongdoroki haire laikhidrabagi imung manunggi miyoysingna Sanjoy gi masada phuchaibagi dakpham kaya taramme mahak phubadagi sibo oigani haire thogdok aduga mari leina Nambol police na case ama laukhatkre amaromda misi aduga mari leina ngasi maikai adomgi miyoi kaya na hauroktuna foijing awang community hall da miyamgi mifam ama pangthoktuna misi adugi maram chapsana puthongna ba made senaba sing serak pinaba laingak ta taksinna ba committee ama su semkhre miyamgi mifam adu da saruk yakhibe laikhidraba Sanjoy gi mase Lukram Sarju balana phongdokibada laikhidraba Sanjoy Nisa sizina yaiduna mahake nupina mamang thagi kuntraga mathoida Premananda kauba miyoi amana run tauba center asida thamkhibane aduga ngarang numidang police na Sanjoy laikhidre haina pau pirakpane Sanjoy gi chahi ahum sudribe masanupi ama lehaure mahaki masada phubugi dakpham kaya lairamme phuraknaba thamkhiba natte faraknaba thamkhibane hatu uhaiduna thamkhiba natte athubada misi asigi matangda chumba wayel puthokpi uhaikhe doctor ama nongmaina kaptuna hatkani haina kihanba miyoi police na fare ngasi ayuk pung 10 rom taba matamda yaripok Yambem Primary Health Center da angang ama layengduna leiriba doctor amabu Hana Jila Parishad ki member oiramba miyoy amana yu thaksilaglaga nongmaina kaptuna hatkani haina kihanbagi thabak sathavadage yaripok police na fazin khre haire police na fazin khraba miyoy asigi maming Laithrakpam Khomdon kauwe yaripok Yambem mathak laikai dage ne Hana Jila Parishad ki member oirambane miyoy asina yu thaksilaga nongmai macha ama puthoktuna yaripok Yambem Primary Health Center da angang ama layengduna leiriba doctor Zotinda usit thawaidaba Thawong utpaga loinana nongmaina kaptuna halura haina kihanbage thawong sathaki haire mahaki thawong asigi matangda Andhra Police Station da wakatpadage khudakta Andhra Police ki kangbu laktuna Laithrakpam Khomdon kauba miyoy asi phagatkhibani haire nan local laifamda bom ama leiramle Andhra Police ki makhada leiba Andhra Sanathel manakta Keystone Infra Workers sing leiba temporary set ta sakhangdaba singna thamlamba pokhaidriba Chinese hand grenade ama Thamlambadage police team sangsinuna yengsinkhre haire makha taba pau phangdre aroibada tabiriba pumnamakpu thagachari